ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯀꯤꯀꯣ ꯃꯪꯂꯥꯟ ꯑꯁꯥ ꯍꯥꯏꯕꯁꯦ ꯂꯩꯕ ꯑꯩꯈꯣꯏ ꯃꯪꯂꯥꯟ ꯑꯁꯥꯁꯦ ꯃꯁꯤ ꯃꯪꯐꯥꯎꯅꯍꯟꯕꯒꯤꯗꯃꯛꯇ ꯀꯔꯤ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯏꯕ ꯅꯪ ꯍꯣꯠꯅꯕꯒꯤꯗꯃꯛꯇ ꯀꯔꯤ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯁꯦ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯅꯨꯃꯤꯗꯥꯡ ꯇꯨꯝꯗꯕꯤꯗ ꯅꯪ ꯃꯗꯨꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯇꯥꯏꯕ ꯅꯪꯒꯤ ꯑꯁꯥ ꯃꯪꯂꯥꯟꯁꯤꯡꯗꯨꯒꯤꯗꯃꯛꯇ ꯅꯪ ꯑꯌꯨꯛ ꯉꯟꯇꯥꯅ ꯍꯧꯒꯠꯂꯒꯀꯣ ꯍꯥꯏꯕꯗꯤ ꯅꯪ ꯍꯣꯠꯅꯖꯒꯦ ꯈꯜꯂꯁꯤꯕ ꯅꯪ ꯑꯗꯨꯃꯛꯄꯨ ꯑꯌꯨꯛ ꯉꯟꯇꯥꯅ ꯍꯧꯒꯠꯄ ꯉꯝꯗꯦꯕ ꯅꯪꯅ ꯑꯌꯨꯛ ꯉꯟꯇꯥꯅ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯤꯕꯗꯨꯒꯤ ꯃꯔꯝ ꯑꯁꯦ ꯅꯪꯒꯤ ꯑꯁꯥ ꯃꯪꯂꯥꯟ ꯅꯪꯅ ꯅꯤꯡꯖꯔꯤꯕꯗꯣ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯅꯪꯒꯤ ꯂꯥꯏꯐꯇ ꯇꯨꯝꯕꯗꯨꯅ ꯍꯦꯟꯅ ꯂꯨꯝꯕ ꯍꯦꯜꯂꯤꯕ ꯅꯪ ꯃꯁꯤꯃ ꯀꯩꯗꯧꯉꯩꯗ ꯀꯥꯎꯒꯅꯨꯕ ꯉꯁꯤꯗꯤ ꯅꯪ ꯄꯦꯟꯅꯅꯃꯀꯣ ꯃꯤꯀꯞ ꯐꯥꯅꯅꯃ ꯇꯨꯝꯂꯒꯅꯤꯕ ꯑꯗꯨꯃꯛꯄꯨ ꯂꯥꯛꯀꯗꯕ ꯃꯇꯝꯗꯀꯣ ꯅꯪꯒꯤ ꯃꯪꯂꯥꯟ ꯄꯨꯝꯕ ꯀꯥꯏꯔꯔꯒꯅꯤꯕ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯃꯤꯀꯞ ꯄꯨꯝꯕ ꯀꯥꯏꯔꯔꯒꯅꯤꯕ ꯅꯪ ꯅꯅꯤꯡ ꯊꯨꯡꯅ ꯐꯥꯎꯕ ꯇꯨꯝꯕ ꯐꯪꯂꯣꯏꯕ ꯃꯔꯝ ꯑꯁꯤꯅꯀꯣ ꯃꯇꯝꯅ ꯂꯩꯔꯤꯉꯩꯗ ꯉꯟꯇꯥꯅ ꯍꯧꯒꯠꯂꯒꯀꯣ ꯅꯪꯒꯤ ꯃꯪꯂꯥꯟ ꯅꯪꯒꯤ ꯑꯁꯥ ꯅꯪꯅ ꯅꯤꯡꯖꯔꯤꯕꯁꯤꯡꯗꯣ ꯃꯗꯨ ꯊꯨꯡꯅꯅꯕ ꯍꯣꯠꯅꯍꯧꯕ ngantana hogalaga nang madu pumba thungnana ma honaraba tungda nangna madu pumba thunglagadi ko nangi lakadaba matamda nangi asa mangla nangna ningjarkhiba pumbadasu mangphaunaragani aduga nang naning tamna nangi punsida tumbasu phangani ba masi kaidongaida kawganu ba ikoi miyoibagi punsida ko nongna churaba ikoi satin sijanai ba aduma pu nongna hangkraba matungda ko nangna pairamba satin ado nangna uplanba satin ado adu phawba ikoi miyoibase miyoibagi hakchangda lumjalakani ba masi asengmani ba masi kaidongaida kawganu ba. Hey guys, ahamada oina miyambu khuramjari ngasi jo aina nungsikraba wari ama puduna lakjari ai thajai aigi audience aigi viewers miyamna wari ase nungsibigani aduga pambigani haina su aikoi ko nupa ama ko mase magi life ta ko yam kanna hona jabadagi ko mase successful oireba ko habidi paisa paiba mioi ama oireba mana paisa paidingai da mana honaram liba matam aduda ko magi masadam magi bike ama leijaramiba ko bike aduna ko thaura kholaduna magi punchi da ma yamna struggle tawraga hona jarakpaniba adumapu hojikti ma success oirabanina ko magi punchi da magi life ta ko chau bagari ke ama lakleba ko ekhoi car dagi makhal gi ko ahen ba BMW dagi makhal layak leba ko masina laklaba kanda ko mana khanjalakpaniba magi mana hana habidi season aramba magi bike ase yo lage haina yo lage khanbadagi nakhoi miyamsu khangbiramgani ba aikhogi OLX habidi aikhogi second hand pochei gumba yonba yaba khogi website leiba ko app gumba leiba ko madudai du da magi bike ase mana ko photo kap laga upload tawkhat pani ba aduga mana bike asigi mamal ase kaya tha sige khanbani ba aloi bada mana bike asigi mamal ase lupa lising kuntha tharaga thangat pani ba masi thangalaba kanda ko nupa sida ko mioi kaya amagi message laiba nangi bike ase ai pamle ai lupa lising kun manga pige ai lupa lising kun taret pige ai lupa lising kun nipan pige masi haina mioi kaya amagi ko offer mi ama laiba mioi me amagi offer lag pasi mase adum bargain tawna bani ba mamal do haibadi likmalle khatang yamu ai maduda piba ngamloi kholoi hana adum mukna jabani ba aloi bada magi haibadi bike ase nupa ama khakta 28000 lising kun nipan da yanare ko magi mamal kakse loina yanaraba tungda ko aloi bada khoigi ahla makhaki call magonda lakphani ba ahla sina ko mangonda sir nangna khoigi OLX ta thangalak iba bike to ai yamna pamle sir aigonda hojik ko paisa se khajik suba wale paisa se gi damakta chenari aigonda matam khara tang piu nong nini khatang matam piu sir masigi bike ase yondok piganu ai amasung ai gi icha na su yamna pamle ai gi icha gi damakta leijage khanmani please sir masigi bike ase yondok piganu sir gi paisa ase ai nong nini ki manungda haibadi suna nama hona jaraga ai sir gi bike ase lawba lakjage siniba nupa sigi wangang sangang ki taraba kanda ngasai gi bike yon gadaba nupa do madu man nam ko ahla du da kari guma wahang khara ta hangning bani ba mana ko ngasai gi ahla du ga magi wahang khara se hang bani ba yengo babung na bike ase asu yamna pambiru ru ba se masigi maram ase kari no ne haina hang bani ba masi hanglak pasi da ngasai gi ahla sina khumlak bani ba yengo sir ai gi icha nu pa ase mana larik tamlak pada ko piklingai dagi larik tamlak pasi da ngasi phawba ko ma bike cycle hai base thauba phangjarak piklingai dagi ma mas ngasi phawba ko khongna adum chattuna lai handak ki chahi ase aigi ichanupa ase gi ko aloi ba chahi ni magi study complete oigadaba magi last year ni maram masina aina khanjabani magi at least magi last year chahi aloi ba sidadi ko ma se bike ta thauhan ge bike amatang di tonghan ge haiduna masi khallaba kanda ikhoina OLX da sum thirak pada aigi icha sena ko masigi bike ase yam thina pam jarure aduga paisa ase khajik tang wat pana maram oiragani aina sir da
ꯍꯥꯏꯗꯤ ꯅꯣꯡ ꯅꯤꯅꯤ ꯈꯛꯇꯪꯒꯤ ꯃꯇꯝ ꯄꯤꯕꯤꯌꯨ ꯍꯥꯏꯔꯤꯕꯁꯦ ꯃꯁꯤ ꯍꯥꯏꯕꯅꯦꯕꯀꯣ ꯃꯁꯤ ꯍꯥꯏꯔꯕ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯍꯜ ꯑꯗꯨ ꯐꯣꯟ ꯊꯝꯈ꯭ꯔꯦꯕ ꯊꯝꯂꯕ ꯀꯥꯟꯗꯀꯣ ꯉꯁꯥꯏꯒꯤ ꯕꯥꯏꯛ ꯌꯣꯟꯒꯗꯕ ꯅꯨꯄꯥꯁꯦ ꯃꯥꯁꯦ ꯃꯌꯨꯝꯗ ꯍꯥꯏꯕꯗꯤꯀꯣ ꯅꯨꯃꯤꯗꯥꯡꯁꯦ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦꯕꯀꯣ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦꯕ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯑꯗꯨꯒ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯗꯣ ꯃꯗꯨ ꯈꯛꯇ ꯃꯥꯒꯤ ꯃꯀꯣꯛꯇ ꯃꯥꯏꯟꯗ ꯂꯥꯛꯇꯨꯅ ꯂꯩꯔꯦꯕ ꯃꯥꯅ ꯑꯌꯨꯛ ꯉꯟꯇꯥꯅ ꯍꯧꯒꯠꯂꯒꯀꯣ ꯉꯁꯥꯏꯒꯤ ꯑꯍꯜ ꯑꯗꯨꯒ ꯑꯃꯨꯛꯀ ꯍꯟꯅ ꯀꯣꯜ ꯇꯧꯕꯅꯦꯕ ꯍꯥꯏꯕꯅꯦꯕ ꯃꯥꯅ ꯄꯥꯕꯨꯡ ꯑꯩ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯆꯨꯞꯄꯀꯣ ꯑꯁꯨꯝ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯝꯕꯅꯤ ꯑꯩ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗ꯭रे ꯄꯥꯕꯨꯡꯗ ꯍꯧꯖꯤꯛ ꯄꯥꯕꯨꯡꯒꯤ ꯈꯨꯠꯇ ꯂꯩꯕꯤꯔꯤꯕ ꯄꯩꯁꯥꯁꯦ ꯂꯨꯄꯥ ꯀꯌꯥ ꯁꯨꯔꯒꯦ ꯁꯤꯅꯦꯕ ꯃꯥꯅ ꯍꯥꯏꯕꯅꯦꯕ ꯁꯥꯔ ꯌꯦꯡꯉꯣ ꯑꯩ ꯈꯨꯠꯇ ꯍꯧꯖꯤꯛ ꯂꯨꯄꯥ 10,000 ꯈꯛ ꯂꯩꯖꯩ ꯂꯨꯄꯥ 10,000 ꯈꯛ ꯋꯥꯠꯂꯤ ꯃꯁꯤ ꯑꯩ ꯌꯥꯅꯅꯕ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯣꯠꯅꯖꯔꯤ ꯁꯣꯏꯗꯅ ꯑꯩ ꯃꯁꯤ ꯍꯥꯏꯗꯤ ꯂꯨꯄꯥ 30,000 ꯁꯨꯅꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯃꯁꯤ ꯍꯥꯏꯕꯅꯦꯕ ꯃꯁꯤ ꯍꯥꯏꯔꯕ ꯀꯥꯟꯗꯀꯣ ꯉꯁꯥꯏꯒꯤ ꯕꯥꯏꯛ ꯌꯣꯟꯒꯗꯕ ꯅꯨꯄꯥꯗꯨꯅꯀꯣ ꯍꯥꯏꯕꯅꯦꯕ ꯄꯥꯕꯨꯡ ꯌꯥꯔꯦ ꯅꯪ ꯂꯨꯄꯥ 10,000 ꯁꯨꯗꯕ ꯅꯪꯉꯣꯟꯗ ꯂꯩꯔꯤꯕ ꯂꯨꯄꯥ 10,000 ꯑꯗꯨ ꯄꯨꯔꯒ ꯂꯥꯛꯑꯣ ꯑꯗꯨꯒ ꯑꯩꯒꯤ ꯕꯥꯏꯛ ꯑꯁꯦ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯅ ꯃꯁꯤ ꯍꯥꯏꯔꯕ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯍꯜ ꯑꯗꯣ ꯍꯥꯏꯕꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦꯕ ꯃꯥꯁꯦ ꯊꯥꯖꯗꯕꯅꯦꯕ ꯑꯗꯨꯃꯛꯄꯨ ꯉꯁꯥꯏꯒꯤ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛꯀ ꯍꯟꯖꯟꯅ ꯅꯨꯄꯥꯗꯨꯗ ꯍꯪꯕꯅꯦꯕ ꯁꯔꯅ ꯍꯥꯏꯔꯤꯕꯁꯦ ꯑꯁꯦꯡꯕꯅꯤꯀꯣ ꯑꯩ ꯕꯥꯏꯛ ꯑꯗꯣ ꯂꯧꯕ ꯂꯥꯛꯂꯒꯦꯀꯣ ꯁꯔ ꯑꯩ ꯕꯥꯏꯛ ꯑꯗꯣ ꯂꯧꯕ ꯂꯥꯛꯂꯣꯔꯣ ꯁꯔ ꯑꯁꯦꯡꯕꯅꯤꯀꯣ ꯑꯩ ꯂꯨꯄꯥ 10,000 ꯄꯨꯔꯒ ꯂꯥꯛꯂꯒꯦꯀꯣ ꯍꯥꯏꯕꯅꯦꯕ ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯕꯅꯦꯕ ꯍꯣꯏ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯁꯦꯡꯕꯅꯤ ꯅꯪꯉꯣꯟꯗ ꯂꯩꯔꯤꯕ ꯄꯩꯁꯥꯁꯤꯡꯗꯣ ꯃꯗꯨ ꯄꯨꯔꯒ ꯂꯥꯛꯂꯒ ꯑꯩꯒꯤ ꯕꯥꯏꯛ ꯑꯁꯦ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯅ ꯃꯁꯤ ꯍꯥꯏꯔꯕ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯍꯜ ꯑꯗꯣ ꯃꯥꯒꯤ ꯕꯥꯏꯛ ꯑꯁꯦ ꯂꯧꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯕ ꯀꯥꯟꯗ ꯕꯥꯏꯛ ꯑꯗꯣ uraba ꯀꯥꯟꯗ ꯃꯈꯣꯏꯁꯦ ꯌꯥꯝꯅ ꯄꯥꯝꯖꯔꯦꯕ ꯉꯁꯥꯏꯒꯤ ꯑꯍꯜ ꯑꯗꯨꯅꯀꯣ ꯃꯥꯒꯤ ꯂꯨꯄꯥ 10,000 ꯑꯗꯣ ꯄꯩꯁꯥꯗꯣ ꯄꯨꯊꯣꯛꯂꯒ ꯅꯨꯄꯥ ꯑꯗꯨꯗ ꯁꯤꯟꯅꯕ ꯑꯁꯤꯗꯀꯣ ꯄꯩꯁꯥꯗꯣ ꯎꯕꯗꯀꯣ ꯃꯁꯛ ꯈꯪꯕ ꯉꯝꯃꯦꯕ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯄꯩꯁꯥꯗꯣ ꯂꯨꯄꯥ 10,000 ꯂꯨꯄꯥ 2,000 ꯆꯠꯄꯤ ꯂꯨꯄꯥ 500 ꯆꯠꯄꯤ ꯂꯨꯄꯥ 100 ꯆꯠꯄꯤ 50 ꯆꯠꯄꯤ ꯂꯨꯄा 10 ꯆꯠꯄꯤ 20 ꯆꯠꯄꯤ ꯍꯥꯏꯕꯗꯤ ꯄꯩꯁꯥ ꯃꯌꯥꯝꯁꯦ ꯃꯥꯅ ꯌꯥꯝꯅ ꯋꯥꯅ ꯇꯥꯟꯖꯔꯒꯀꯣ ꯃꯆꯥꯅꯨꯄꯥꯒꯤꯗꯃꯛꯇ ꯃꯥꯅ ꯍꯥꯏꯕꯗꯤ ꯇꯨꯡꯁꯟꯕꯅꯦꯕ ꯃꯥꯒꯤ ꯄꯩꯁꯥꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧꯗꯣ ꯎꯕꯗ ꯑꯗꯨꯝ ꯈꯪꯕ ꯉꯝꯃꯦꯕ ꯃꯥꯅ ꯀꯌꯥꯝꯒꯤ ꯃꯇꯤꯛ ꯋꯥꯅ ꯄꯩꯁꯥꯁꯦ ꯇꯨꯡꯁꯤꯟꯖꯩ ꯍꯥꯏꯕꯁꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯕꯥꯏꯛ ꯌꯣꯟꯕ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛꯀꯁꯨ ꯃꯥꯅ ꯈꯟꯕꯅꯦꯕ ꯉꯁꯥꯏꯒꯤ ꯄꯩꯁꯥꯁꯦ ꯑꯍꯟ ꯑꯗꯨꯅ ꯍꯥꯏꯕꯅꯦꯕ ꯁꯔ ꯑꯃꯨꯛꯇꯪ ꯊꯤꯕꯤꯗꯨꯅ ꯌꯦꯡꯉꯣ ꯍꯥꯏꯅ ꯊꯤꯔꯗꯨꯅ ꯌꯦꯡꯉꯣ ꯍꯥꯏꯅ ꯕꯥꯏꯛ ꯌꯣꯟꯒꯗꯕ ꯅꯨꯄꯥꯗꯨꯅ ꯍꯥꯏꯕꯅꯦꯕ ꯌꯥꯔꯦ ꯅꯪꯅ ꯊꯤꯔꯒꯗꯤ ꯑꯩ ꯊꯤꯔꯔꯣꯏ ꯁꯨꯔꯝꯂꯒꯅꯤ ꯁꯤꯅꯦꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯕꯥꯏꯛ ꯌꯣꯟꯒꯗꯕ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛꯀ ꯍꯟꯅꯀꯣ ꯑꯍꯜ ꯑꯗꯨꯗꯀꯣ ꯂꯨꯄꯥ 500 ꯈꯛꯀꯣ ꯄꯨꯊꯣꯛꯑꯒ ꯄꯤꯕꯅꯦꯕ ꯃꯁꯤ ꯄꯨꯈꯣ ꯍꯥꯏꯗꯨꯅ ꯉꯁꯥꯏꯒꯤ ꯑꯍꯜ ꯑꯗꯨ ꯂꯧ ꯍꯥꯏꯕ ꯌꯥꯗꯦꯕ ꯌꯥꯔꯣꯏ ꯃꯁꯤ ꯄꯨꯒ ꯅꯈꯣꯏ ꯆꯠꯄꯗꯅꯦ ꯉꯃꯣꯛꯂ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯑꯍꯥꯎ ꯑꯊꯨꯝ ꯅꯈꯣꯏ ꯕꯥꯏꯛꯁꯨ ꯂꯩꯕꯅꯤꯅ ꯃꯁꯤ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤꯅꯤ ꯑꯍꯥꯎ ꯑꯊꯨꯝ ꯂꯩꯗꯨꯅ ꯆꯠꯈꯣ ꯍꯥꯏꯅ ꯃꯁꯤ ꯍꯥꯏꯔꯕ ꯀꯥꯟꯗ ꯑꯍꯜ ꯑꯗꯨꯅ ꯂꯨꯄꯥ 500ꯗꯨꯁꯨ ꯄꯨꯔꯒ ꯌꯥꯝ ꯍꯔꯥꯎꯅ ꯃꯈꯣꯏꯁꯦ ꯆꯠꯈ꯭ꯔꯦꯕ ꯃꯔꯨ ꯑꯣꯏꯔꯤꯕꯁꯦ ꯃꯁꯤꯗꯩꯁꯤꯗ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯕꯥꯏꯛ ꯌꯣꯟꯒꯗꯕ ꯅꯨꯄꯥꯗꯨꯅ ꯈꯟꯕꯅꯦꯕ ꯃꯈꯣꯏꯅ ꯑꯁꯨꯛ ꯋꯥꯅ ꯄꯩꯁꯥ ꯃꯌꯥꯝ ꯇꯨꯡꯁꯜꯂꯤꯕꯁꯦ ꯃꯈꯣꯏꯅ ꯕꯥꯏꯛ ꯑꯁꯤꯁꯨ ꯄꯨꯗꯨꯅ ꯆꯠꯂꯦ ꯀꯅꯥꯅ ꯈꯪꯉꯤ ꯂꯝꯕꯤ ꯂꯝꯈꯥꯡꯗꯀꯣ ꯃꯈꯣꯏ ꯄꯦꯇ꯭ꯔꯣꯜ ꯍꯥꯞꯅꯤꯡꯉꯥꯏ ꯄꯩꯁꯥ ꯐꯥꯎꯕ ꯂꯩꯔꯝꯗꯕꯁꯨ ꯀꯔꯤꯒꯨꯝꯕ ꯄꯦꯇ꯭ꯔꯣꯜ ꯍꯥꯞꯅꯤꯡꯉꯥꯏ ꯄꯩꯁా ꯂꯩꯔꯒꯗꯤ ꯃꯈꯣꯏ ꯑꯍꯥꯎ ꯑꯊꯨꯝ ꯀꯔꯤꯅꯣ ꯂꯩꯔꯒ ꯄꯨꯅ ꯆꯠꯆꯒꯤꯅꯤ ꯀꯔꯤꯒꯨꯝꯕ ꯄꯦꯇ꯭ꯔꯣꯜ ꯍꯥꯞꯅꯤꯡꯉꯥꯏ ꯄꯩꯁꯥ ꯂꯩꯇ꯭ꯔꯒꯅ ꯑꯩꯅ ꯄꯤꯔꯤꯕ ꯂꯨꯄꯥ 500 ꯑꯁꯤꯅ ꯄꯦꯇ꯭ꯔꯣꯜ ꯍꯥꯞꯄꯒ ꯃꯈꯣꯏ ꯌꯨꯝ ꯌꯧꯅꯅꯕ ꯆꯠꯆꯈꯤꯁꯅꯨ ꯍꯥꯏꯅ ꯃꯁꯤꯒꯤ ꯄꯤꯛꯂꯕ ꯋꯥꯔꯤ ꯑꯁꯤ ꯃꯁꯤꯗꯩꯁꯤꯗ ꯇꯝꯖꯅꯤꯡꯉꯥꯏꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯀꯣ ꯑꯩꯈꯣꯏ ꯅꯣꯏꯒꯤ ꯄꯨꯟꯁꯤꯗꯀꯣ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯉꯁꯤ ꯅꯪꯁꯦ ꯅꯨꯡꯉꯥꯏ ꯌꯥꯏꯐꯔꯦꯕꯀꯣ ꯄꯩꯁꯥ ꯂꯤꯀꯣꯟꯒꯤ ꯑꯃꯠꯇ ꯋꯥꯠꯇ꯭ꯔꯦꯕ ꯈꯜꯂꯁꯤꯕ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇ꯭ꯔꯒꯗꯤꯀꯣ ꯅꯪ ꯀꯅꯥꯒꯨꯝꯕ ꯑꯃꯀꯣ ꯍꯥꯏꯕꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤꯀꯣ ꯄꯨꯟꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯌꯥꯝ ꯀꯟꯅ ꯃꯊꯧ ꯇꯥꯔꯦ ꯈꯜꯂꯁꯤꯕ ꯃꯗꯨꯗꯩꯗꯨꯗꯀꯣ ꯅꯪꯅ ꯄꯤꯊꯣꯛꯄ ꯀꯠꯊꯣꯛꯄꯗꯀꯣ ꯀꯔꯤꯁꯨ ꯈꯜꯂꯨꯅꯕ ꯃꯔꯝꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯦꯕ ꯃꯗꯨꯗꯩꯗꯨꯗ ꯅꯪ ꯂꯨꯄꯥ 2,000 3,000 ꯀꯣ ꯇꯥꯅ ꯄꯤꯈꯤꯕꯗꯀꯣ ꯅꯪꯉꯣꯟꯗ ꯀꯔꯤꯁꯨ ꯃꯥꯡꯖꯒꯗꯕ ꯅꯠꯇꯦꯕ ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯨꯗꯀꯣ ꯂꯨꯄꯥ 19,000ꯒꯤ ꯑꯣꯐꯔ ꯂꯥꯛꯄꯅꯦꯕ ꯑꯗꯨꯃꯛꯄꯨ ꯃꯥꯅ ꯃꯗꯨꯗ ꯕꯥꯏꯛ ꯑꯗꯨ ꯌꯣꯟꯗꯕꯤꯗ ꯂꯨꯄꯥ 10,000 ꯉꯁꯥꯏꯒꯤ ꯑꯍꯜ ꯑꯗꯨꯗ ꯂꯨꯄꯥ 10,000 ꯈꯛꯇ ꯂꯩ ꯍꯥꯏꯕ ꯑꯍꯜ ꯑꯗꯨꯗꯀꯣ ꯌꯣꯟꯈꯤꯕꯅꯦꯕ ꯃꯗꯨ ꯕꯥꯏꯛ ꯑꯗꯨ ꯌꯣꯜꯂꯕ ꯀꯥꯟꯗ ꯃꯉꯣꯟꯗ ꯄꯦꯟꯅꯖꯕ ꯐꯪꯂꯤꯕ ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯖꯕ ꯐꯪꯂꯤꯕꯗꯣ ꯃꯗꯨ ꯄꯩꯁꯥꯅ ꯂꯩꯕ ꯉꯝꯒꯗꯕ ꯅꯠꯇꯦꯕ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯃꯊꯧ ꯇꯥꯕ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯕꯗꯀꯣ ꯂꯨꯄꯥ 2,000 3,000 ꯈꯪꯗꯦꯀꯣ ꯅꯪꯒꯤ ꯑꯉꯝꯕ ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯕꯗ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯕ ꯃꯔꯝꯗꯤ ꯃꯗꯨꯗꯩ ꯍꯦꯟꯅ ꯑꯍꯦꯟꯕ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯂꯩꯔꯤꯕ ꯃꯗꯨꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤꯁꯨ ꯃꯥꯡꯖꯒꯗꯕ ꯅꯠꯇꯦꯕ ꯅꯪꯅ ꯄꯤꯊꯣꯛꯂꯤꯕ ꯀꯠꯊꯣꯛꯂꯤꯕꯗꯣ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯑꯍꯦꯟꯕ ꯀꯌꯥ ꯑꯃ ꯂꯥꯏꯅ ꯏꯁꯣꯔꯅ ꯅꯪꯉꯣꯟꯗ ꯄꯤꯅꯒꯅꯤꯕ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯅꯪꯒꯤ
ꯂꯥꯏꯐꯇ ꯁꯤꯖꯤꯟꯅꯗꯕ ꯀꯔꯤꯒꯨꯝꯕ ꯑꯍꯦꯟ ꯑꯊꯣꯏꯕ ꯂꯩꯔꯒꯗꯤ ꯃꯗꯨꯗ ꯃꯃꯜ ꯊꯤꯔꯨꯒꯅꯨ ꯀꯅꯥꯒꯨꯝꯕ ꯃꯗꯨꯒꯤ ꯃꯊꯧ ꯇꯥꯒꯗꯕ ꯁꯤꯖꯤꯟꯅꯒꯗꯕ ꯃꯤꯑꯣꯏ ꯑꯃꯗꯀꯣ ꯀꯠꯊꯣꯛꯄ ꯈꯪꯗꯦ ꯌꯣꯟꯊꯣꯛꯄ ꯈꯪꯗꯦ ꯇꯧꯕ ꯃꯇꯝꯗꯁꯨꯀꯣ ꯄꯩꯁꯥ ꯂꯤꯀꯣꯟꯒꯤ ꯌꯥꯝꯅ ꯊꯤꯔꯨꯅꯨ ꯃꯔꯝꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯦ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯉꯣꯟꯗ ꯁꯤꯖꯤꯟꯅꯗꯕ ꯅꯪꯉꯣꯟꯗ ꯀꯥꯟꯅꯗꯕꯗꯣ ꯃꯗꯨꯗꯤꯀꯣ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯀꯥꯟꯅꯒꯗꯕ ꯄꯣꯠꯁꯛ ꯑꯃ ꯑꯣꯏꯗꯣꯏꯅꯤꯕ ꯃꯁꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯑꯁꯤꯅ ꯅꯨꯡꯉꯥꯏꯕꯤꯕ ꯊꯣꯛꯂꯒꯗꯤ ꯃꯤꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯊꯦꯡꯅꯔꯁꯤ ꯑꯩꯒꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯒꯤꯗꯃꯛꯇ ꯀꯥꯏꯅꯔꯁꯤ ꯕꯥꯏ ꯕꯥꯏ